Chahi Sudribi Nupi Macha Ama Puraga Chenkiba Nupa Ama Mumbai Dagi SDPO Gaurav Dorgrana Luchingduna Thobal Women Police Simgaloinana Phaba Ngamkre Amadi Nupi Macha Adubusu Rescue Tawba Ngamkre Report Amagi Matung Ina Abdul Manaf Saudari Chahi Kunmanga Hariba Nupa Asina Nupi Macha Adubu Mumbai da Puduna Chenkibani Hairi Hariba Nupa Adu Jirigat Bagaicha Part 1 Dagini Police Tagi Fangba Paugi Matung Ina Nupi Macha Adu October Kunmari Ginungtil Pung Aniga Minute Nifumanga Rom Tarakpada Imphal Airport Tagi Flight Tongduna Mumbai da Chen Khre Haiba Khangbangam Kibani Amadi Nupi Adugi Mobile Phone Tracking Dagi Makoi Mumbai Gi Aran Police Station Gi Manung Chana Laiba Navi Mumbai da Leire Haiba Khangbangam Ki Madugi Matung Tarakpada DIG Gi Midyang Makhada SDPO Yaripo Gaurav Dogra Amasung Thawal District Ki Women Police Station Gi Nupi Ayo Singh Mumbai da Thaki Tungda Mumbai Police ki tengbang loinana nupi macha adubu puraga chatkhiba nupa adusu phaba ngamki aduga loinana nupi adusu rescue tawba ngamkhibani hairi nupi adu medical examination chathakre maduga loinana nupa adu FIR number 20 clause 10 2024 WPS Sawal under section 87/142 BMS 2023 gi mathakta for POCSO Act 2012 ki makhada fare Mahag Hayang Mumbai gi court amada puthoklaga transit remand lawra bamatung Imphal da puraklagani haire Chahi Sudribi Nupi Macha Ama Puraga Chenkhiba Nupa Ama Mumbai Dagi SDPO Gaurav Dorgrana Luchingduna Thobal Women Police Simgaloinana Phaba Ngamkre Amadi Nupi Macha Adubusu Rescue Tawba Ngamkre Report Amagi Matung Ina Abdul Manaf Saudari Chahi Kunmanga Hariba Nupa Asina Nupi Macha Adubu Mumbai da Puduna Chenkibani Hairi Hariba Nupa Adu Jirigat Bagaicha Part 1 Dagini Police Tagi Fangba Paugi Matung Ina Nupi Macha Adu October Kunmari Ginungtil Pung Aniga Minute Nifumanga Rom Tarakpada Imphal Airport Tagi Flight Tongduna Mumbai da Chen Khre Haiba Khangbangam Kibani Amadi Nupi Adugi Mobile Phone Tracking Dagi Makoi Mumbai Gi Aran Police Station Gi Manung Chana Laiba Navi Mumbai da Leire Haiba Khangbangam Ki Madugi Matung Tarakpada DIG Gi Midyang Makhada SDPO Yaripo Gaurav Dogra Amasung Thawal District Ki Women Police Station Gi Nupi Ayo Singh Mumbai da Thaki Tungda Mumbai Police ki tengbang loinana nupi macha adubu puraga chatkhiba nupa adusu phaba ngamki aduga loinana nupi adusu rescue tawba ngamkhibani hairi nupi adu medical examination chathakre maduga loinana nupa adu FIR number 20 clause 10 2024 WPS Sawal under section 87/142 BMS 2023 gi mathakta for POCSO Act 2012 ki makhada fare Mahag Hayang Mumbai gi court amada puthoklaga transit remand lawra bamatung Imphal da puraklagani haire